Lamdam asigi YouTuber amati tongan social media ki platform singda Sennariba Meeoi Khudingmak Koukhatlaga Khunaida sokadaba wahi wata amati photo video na chingba thagattanaba warning Piragani haina Chief Minister Nongthombam Birena cheksinwa thamlakli ngasi Chief Minister ki Secretariat Paumi Singa unaba amata wafam asi fongdokladuna Chief Minister Nongthombam Birena hai tampakta khundaminariba furuk masel ki marakta taba nungaitaba mawongda awai akhum tawbagi thawong ama handak social media da thengnei masida sunatana imung manung kaiba yaba amate lichut naitaba thawong chatharubage authority amagum yamna chawkhattaba mawongda wahang pawhang tawbagi thawong khara social media da chatharakliba asi khunai asigi oina yamna laibak thibani asigumba lichut naitaba thawong sing Makhatana social media ki platform singda post tawraktanaba lamdam asige YouTuber Facebook ta page hangliba sing amati X account Sennariba pumnamak Koukhatnaba intelligence wing da khangankhre formal notice ama thoklaba matung makhoi sing asi Koukhatlaga awareness na chingba pibaga loinana kanagumba ama ki punsi loigadaba amate imung manung kaihanba yaba post sing thagattanaba warning piragani imung amagi natraga kanagumba mi amagi kai khumnaba mangba yabagi mawongda wahang pawhang chathabagi video na chingba social media da thagatliba se kanana ayaba pibage mi amagi lanai punsi da khut thingjinduna khongoinabagi thawong chatharakliba asina fattaba mayon amada chathakhrabadi tungi mirol da mami takhiduna khunai asida chauna mangjaba ama oigani maramaduna ngasi hairiba numit asidage Manipur da leiriba YouTuber amate tongan social media ke platform handle toriba sing checks in view social media da kanagumba amagi character assassinate torakpadage madu khangba ngamdaduna masa mathanta sijakhrabati madugi tek chak pumdamak aranba mawongda social media pairiba singna pugadabani chawkhat thaurang politics amade social issue da miyam mit nakong oina ba post tobadadi lainga kasina taramna okani adubo kangluk ki irang thokpaya ba wahi wata ka hena sizinnarakpa amade mi amagi punsi laikhatana chingthabagi thowong ama handak social media da toina uriba se makhatana thokhangumsi haina Chief Minister na approve tawki makna makhatana hai Facebook na chingbada sizinnaba ming sizinnaraga ngang sakliba sing phaba ngamloi haina khangano karigumba henjilakpadagi farabadi chauna sokani hauzik oiriba Manipur gi charangnaba fibam asina miyam asi awa chaitheng kaya nanglibani haituna matam khara amasu soktanaba khanglaga leibani adubo hauzik chathanariba thawong asimakti yamna henjilakle mipum khudingmak authority amagum social media da toriba se khudakta lepiu masidagi henjilaklabadi logi matuk inna action launabagi tabak police ki team thamlagane khutta lo pairaga communal ge irang thoknaba sinba amade migi lanai punsida khut thingjilaga leikha tana chingthabagi thawong pumnamak lainga kasina tumi yenglaga laithok loi haina Chief Minister Nongthombam Birena makhatana fongdokhi intelligence wing dai high grade notice formal notice thok and loina YouTuber sing page Sennariba holder sing social media gi Instagram gi oiro Facebook gi oiro X gi oiro mayam punamak Manipur operate toriba sing do loina I kokhala kan moi the awareness with warning pu haidna ai gi site gi instruction tokre mayam da sunga si aina ai appeal tokjari mayam gi khuthang da adugumba mi gi imung amagi nupi amagi nupa amagi ijat loibe aba pot sinjina panbada hangoiba pot adugumba pot mayam du media da thadoga loop kayam yamna chawrba kayam yamna lingneba loop no khulai paiba kangbu no mokhoi da kanana authorized tawi adugumba mi gi private life ki hak matla kana moina mayam da khongoi nariba maduna aphabarom da laadi phaba phattabarom da la kanda hauraiba tumi mirol chai so sinde hena maduna colored to honbagi pot laiba aduna madu yam nungaite aduna right from today onward ai YouTuber sing aduga iramdam gi pau kangla pau ha nunga na basida hangiba mayam page hangiba Facebook da karida hangiba mayam be careful mi amagi life mangbu yaba suicide tawgodoini moina madugi tawiriba insult bibiriba discrimination tawiriba duno khangba ngamaktabagi mi do suicide torku ya madugi responsibility do madugi Facebook page duno madu dai pugodamne